lamdam asigi amata ngairaba lengaki ana layengsang amasung medical institute ama oriba Jnims Report ki complex manungda GARI parking tauriba Mansar Sana security service nagamapal amade Jnims authority ga yanakhiba chatna kanglon ki wangmada GARI parking gi senfam LOUNINGBA mamalda LOUDUNA leire Mansar Sana security service nagamapal na chathariba thawong asi Jnims authority na KHANGLABASU lokhatfam thokpa thabaksing lokhatri hospital asida ana layenga mari leinana lakliba GARI sing loinarakpa miyamda chauna awaba mayokna halei HEERAM asigi matangda TOMTV news na Jnims Report hakthengnana chatuna yengsiluba matamda hospital asigi complex manungda GARI parking se tauriba Mansar Sana security service nagamapalna 2-wheeler ama thambagi mamal lupa kun amadi 3-wheeler amadi 4-wheeler thambagi lupa kun thra LOUDUNA leiramba thengnarakhi yamna ngaklibadi GARI parking tauriba singna parking aduda GARI thambagi mamal signboard thetuna chauna miyamda namthak tawduna sendan lambi chatharamba asini TOMTV na makhata na thiziluba report ki matung inadi hawkhiba komja lisingni tarani pangi April 13 ta Jnims authority amadi Mansar Sana security service nagamapal ani ki marakta chahi amagi oina parking tongnaba yana cherol ama pinakhi cherol aduna palibadi hospital ki complex manungda leiriba GARI parking singda nomagi manungda pung 3 parking tawba tarabadi cycle ki oina lupa manga 2-wheeler ki oina lupa tara 3 and 4-wheeler ki oina lupa kun logadabani Karigumba pung kunmari thamba oirabadi cycle gina lupa tara 2-wheeler gina lupa kun 3 and 4-wheeler gina lupa nifu logadabani aduga pung kunmari hengalakpa khuding gina 2-wheeler gina lupa nifu 3 and 4-wheeler gina lupa hulfu lownaba amadi chayol ama supna thambagi oinadi cycle gina lupa kunthra 2-wheeler gina lupa yankhai amadi 3 and 4-wheeler gina lupa chama logadabani haina mayek sengna pali adu tanatana yanakhi bacherol aduda tongan ba wafam kunsu ngak na chatnaba yauri pumnamang asigi tayonabada Mansar Sana security service nagamapalna haujik Jnims ki parking da GARI ama pung kharat khak thambagi 2-wheeler gi lupa kun 3 and 4-wheeler gi na lupa kun thra lauri haujik parking scenery ba aboina fongdorakpigi matung inna haujik lauri ba senfam asi lising ni tarani pangi October thadagi laurakpani haiki Smaita une khogi Jnims ke parking fees last year October 10 dige khoi lupa kun lawja bane ba lupa kun lawgi base tangai fadana khogi Jnims ke ba haidi siswa strike tawgi ba adigi di singjaw ba khotpa tawgi myam je sina mara kan da khoi je kano tawbane ba paisa je tangai fadana hega ke ba 20000 thi nge matam da di khoi lupa 30 yam laina ka ba ngam me ba hausi 71,000 thiraga makan dadi paisa to tax to double the hengalabni na double the triple the hengaleba ko tongan ba mafam dagi ana layenga mari leinana Jnims lakhiba miyamna su atopa mafam singdagi Jnims sa parking ki mamal hena loba thawong asibu yaning da ba fongdoktuna wafam kaya fongdokna rakhi je lori paisa je yaning de lupa hana di trata lo mune do haji kullo je yadi yaning dai si emergency lakpani mi ngak unor magai chakhiduini adu GARI sing aktak thabam leidabani lupa kunbi thamme basida chamana na tara logo do dum lohhaning habidi lei ba ama ma kanu tawbai natana ba paisa tan basidi dum wanai dana ko amjam loina ba aduna adum mayam longna ba tara dum lohhaning HEERAM asigi matangda Dr. N. Jitendra ga wari sanaruba matamda Jnims ki maikaidigi Barveli oina senfam asi hanthau haikibadi leikre adubo aiba complaint amata laktabana action lokhatabani term and condition loirakpagi timing su yoksilakle aduna makhoi asi makhatana tawhan khigadra haibadu director ga khanaragani haiki koina su thigat kadawni thisu thigali makhoi gi mathakta haibadi in case moina aran ma tawramagadi अखोई अथॉरिटी ना कमिटी अमा सेमगा कई तौबा यागे हाइबसु यंगसनगदौरिबनी अदुगा ngसाइगी अखोई एप्लीकेशन गुम्बा अमा अखोई टू द डायरेक्टर अइना ngसाइ लाकप्राना हाइबदी सुमाइ तौना ममनसे अखोई थंबई ममनसे हाइदी पार्किंग की फी से हेना लौरे हाइबई ची से अमता लाक्त्रिबा अदुना हौजे हौजे की ओइनादी मोइदा तोलिबा पैसासु खरा याम लैरियबा अदु सिगी मैम से एडजस्ट तौर मतुंगदा अनौबा टेंडर सो खोई तौखरबनी अदु ला मतुंगदा सो अमु हेना फगलकपसु याय हौजिक जुलाई
July 10 भाव मनुंगदा मोइना थीगदबसे 4,26,666 नि मदुई मनुंगदा मोइ 1,40,000 थीरखरे अदो हौजिक्सी अदुनदी 2,86,600 वाट माले अदो मोई 1 लाख सी फॉरफिट तौरगसु अखोइना मोइदगी रिकवर तौगदो पैसासी याम वाली अदुना अखोइनासु हाइदि मसीसु noi thigalo adandi haikrab Ahen basenfam kaya parking charge ki mingda analayang sangda lakliba miyoy kaya dagi niyam ki wangmada selsing asi LOUDUNA lakliba ni hangba yariba wahangdi tha tara helaba si fawbada Mari Lenaba Authority na aiba warol pirakte haiduna tumina leriba si achumba khongthang oigadoribra video journalist Onel amadi bobo galoina na paudam charibi Elizabeth Times of Manipur Jnims